Minister! Minister! BJP government is armed militants in Makada labor. Adumba Langaki, Sasori, Yanamari Jogova, Matibitibong with the Manjisuma Lagaxe, Prazamia Mokoi no we hot brother, Akoi Leroy, Maniputa labor, Kango Puru putting bomb at the Leroy no woody. Karigi, Makoi, Power Kaki Kanbada, Lambdom Ziggy Kandre, Amadi Labdom Sida, Laminariba, Yellow Purup singing the country. Makoi the Kanbadi, I see Minister Oida we are there.
आई होम मिनिस्टर ओइदो यादे आई डिप्यूटी सीएम ओइदो यादे हाइबनी मदुगी वांगबदे यूथ कांग्रेस ngasi la kanda tummaga leiba chief minister honorable CM honorable home minister amadi BJP ki MLA sing ruling party da leiba sing tumba hokdok pa lakpani akoi state force ka mukna lakpa nate amadi akoi irang sagat pa lakpa nate rajniti ki wafam majuna tonga da thangbar kanda irai pa han kangadabni haibase congress party ki amadi youth congress ki wakhaloni aduna ngasi BJP laingak na nongmagi lona hatpada aigi purubi jati manipuri laiba mizam miyam sing nongmagi laisilaktre aduna lona hatkadabi sarukpudi phogna hatpi yoiduna akoi isana yana hatpa yaraba adumba youth gaktani aikoi isana yana aikoi isana yana aikoi isana yana aikoi isana BJP na manipur thugaiba BJP na mizam hat 이거 넣으시라, 넣으시라.